Hello Manipur tabiri Singh bu ahan bamaktada taram nokchari chahi khudingi January gi tarik 13 dagi horaga February gi tarik 12 pawba thakai amasi koigi National Anti-Leprosy Fortnight thakai palan koigi Mahatma Gandhi na laikidaba January gi tarik 13 asidagi horaga na February gi 12 numit 15 thakai chupna National Leprosy thakai thoram pangtui Dunang asigi lokachari behiramasi doikibda ngairiba thakai thoramasi ga mari lenana Manipur da haujik oiriba leprosy lainagi phibam haibasigi matangda thamjabani hiramsigi matangda ngasi miyamgi wahang pokum pibinaba haujik studio da lengchendana lebire Directorate of Health Services Manipur gi State Leprosy Officer oina thawpubiriba Dr. Salam Bocha Singh Dr. Nachelaba matam kaithokiduna lengbirakpagi damuk thagachari taram nokchari All India Radio kuso tanjasi pibi gidamukta thagarpa pungdokse Miyamna thorumsida saruk yabinabagi damakta telephone si ngasigi ahongba ma leire mase muktang note tokshin bigani hairiba number sida dial to biraklaga lengshin biriba doctor dagi haujik Manipur da thengnariba leprosy gi phibam gi matang de khangbiba yagani anoba masi sijin najagadoriba number ase muktang note tokshin bigani 87988032293 Amutang ganing jarake 87988032293 hairiba number sida dial to biralaga ngasigi thorum sida saru yamiba yaragani Dr. Hugdokcha basidi ekoigi Bharat ta 2027 asidagi na chahi ohumgi manungda leprosy laina se pumuk bunthanabagi khongjang amasu handakta National Leprosy Anti-Leprosy Day gi numitta Health Minister na lauthokpi gre adugi koigi lauthokpada natana madugi khongjang chu already sanction ba hograbani aduna koina ningsing jabada December 2005 da koigi leprosy se Bharat tagi eliminate tawkre haidana eliminate haibse suklei leitabadi natre adubu 10,000 gi manung da haibadi mioi lising tara gi manung da mioi ama leprosy na ba thengnaramagadi madu elimination gi stage duni haidana lawraga basi achieve tawgrabani aduna 2027 da thamiba pandam Leprosy Free India si phangnanabagi damakta changsil laiba khongjung siga mari leinana aikoina matam amada yamna kina lognaramba adu hujikti masi andhabiswas haibidi lana thajaba adu tasengbadi masi nganna khangdoga khwaidagi irai laiba layeng pathapna mai pakna cure toba apung phana fan bangamba laina ni haibase khangbadagi masi ngasi yam kanna aruba madi oide adumapu haujik koigi kha nongpok Asia da Southeast Asia da India yauribani masig manungda India cha achoba kano moina leprosy contributory country sing manungda aduna masi muthana ba honabada India gi khongjing si mai paktaba yadabani na leprosy si karino sidagi amtang hongdok piyo doctor Leprosy aba laina si matam yam kuiraba matam dagi mayamna tanaraga khangnaraga laaba laina amadi oiraga su doctor masi yamna masiga sagonaba stigma ama sum sagona leibisne mayamsi kinaba ma dum leiri hauji hauji maksu yamna dum mafam kharadadi leprosy si yam kinari haitare karigi kinari no haraga mana matam chana thengna hodradi matam chana treatment effective treatment to hodragadi deformity associate tobasi soinai hanba yabase sina maram oiraga adagi lana thajana bakhrada masi mamang mapokta phataba torubagini pap torubani kai sumaina thajana andavishwas kar lebdo ngasai mamang da thambigi badumai ado leprosy se kari no hadi ma de bacterial infection amani chronic or mahik na thon bani mycobacterium leprae haba mahik sina bacteria ni ma se mana thon ba laina makalamani to bodu ma gi kitang characteristic or ba feature khar lei ma gi incubation period se am sang hadi incubation haibagi atradi ngasi mahiksi changkhraga layong laina oina puthorakpa matamsi yam sangi sahi ani deina sahi manga ho adumaina dum pa nei sahi ani phadringa do uthorokpa su yawi sahi manga helakan uthorokpa su yawi adu yam tappa haidar chronic oiba adu mamakal aduga mahiksi changkiba mi khudima disease se loin tholakani haibasu leite karigumba mioi dugi masagi immunity se yam strong oiragadi nakthokchana handabiradi mayamna losal thami paje masana matobna mapanda lakcharaga nganna treatment to horaga
loimak adum chapchana 100% curable disease ne smain thamjegi masi gi stigma gi matang ai khoin inthok piwa duga masi lan ubiba gi mong si masi lokthokadabani khoi gi gandhi ji na leprosy gi anaba khoi matam du thengna ki maya mama makhong makhut chambi dana makhoi bulu na towi ki bagi dumaktana January contrasi maki ekidaban michidagi national anti leprosy day edna suna masi karinta kininga lete tapire ai khoi no uzare doctor ai khoi gi leprosy khoi thaina di kusti laina ga su hainarami ko masi na sokhan basi khut ki khucha sing se masi chathalak pasum tumjan gi ba haigadra adigi khongi khucha sing he tumsin gi ba adigi achang gi mai gi naton gi saruk sing je namjin gi ba adigi mit ki mathaki kupi ba saruk si su he keno to ba deformity soirak ba yorok ba masi kadai da kusti ngasai gi leprosy na sohan li ba se hakchang gi karam ba saruk sing da sohan bano so ta thapi pani leprosy ba laina sina maruina so leji unsaga koi gi singliga unsa sida ai kanoma thamja hoge leprosy si kamaina chingna ba ya ke haisi hoi ai khoi ke hakchang sida hypopigmented haidi machu wow thaba machu aduga unsagi saruk sing any jaga da to ba yai mai do ba yai khong do ba yai thaba ke saruk do ba yai adu leprosy pot ama thi je ha ga khoi chingna ba du hana changbam kanoma aduna chingna ba si kai kai da chingna ba ya ge haida khoi gi hypopigmented patch oiba aduga hariba mafam je pai ba sok da handhaba adu oragadi khoi magi cardinal sign ahum khak leiri aduma cardinal sign amani ani shuba sina ngasai gi khoi gi singli nerve si khara enlarge to ba khara chaw to pa thicken noi ba ko doctor adagi ahum suba gi sima ngasai gi acid fast bacillus split skin smear sida demonstrate to ngam ba hariba ahum simanung da ama yawaragadi doctor confirm ID keno tore leprosy ne haire adu ngasai gi split skin smear ga to wasidi health keno duna provider duna toroga facility da togadamni adu bu loin phangda ba su yai ko max the phone call am to lokha chage doctor phone ma ngai dana le hello tazare ming le phone ta pi phone to jo ba ya ga si khangabuk so wang ma part 1 dagi like some hemanta ta pi hemanta ngachi gi thambiri ba to pe si da sai su ꯑꯩꯈꯣꯏꯒꯤ ꯑꯃꯣꯟꯁꯨꯡ ꯆꯤꯡꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯦꯄ꯭ꯔꯣꯁꯤ ꯅꯨꯃꯤꯠꯁꯤ ꯖꯅꯋꯥꯔꯤ ꯇꯥꯔꯤꯛ 30ꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯥꯒꯤ ꯂꯩꯈꯤꯗꯕꯒꯤ ꯑꯗꯨꯒ ꯄꯥꯂꯟꯗꯨꯗ ꯑꯩꯈꯣꯏ ꯇꯧꯕꯅꯤꯅ ꯇꯥꯖꯔꯦ ꯑꯗꯣ ꯑꯩꯅ ꯍꯪꯖꯤꯟ ꯀꯣꯏꯁꯟ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯉꯧꯕ ꯄꯛꯄ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯄ꯭ꯔꯣꯁꯤꯒꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯗꯪ ꯑꯩꯈꯣꯏ ꯈꯪꯖꯅꯤꯡꯕ ꯑꯦꯛꯁꯄꯔꯠꯇꯒꯤ ꯍꯣꯏ chumnagi angauba pakpa khudingmak se leprosy gi chingnaba yabra takpio fani ai hojiki wahang sigi mamang haudi dokserame unsa da ngokthokpa khudingmak leprosy oigani haiba leite adi vitiligo kaina skin gi condition adum akoina yam toina dum thengnaba skin gi opd im dum thengnaba akoina dum yam toina thengnaba poramni adu nataba mayam am leikre hypopigmented patch mayam ama adu bu ngasai hau do ina soi haudi doksagre hypopigmented patch anesthetic oigado haidi magi paiba kano se sidaba khangdaba haidi mafam tu hauba handaba adagi humang thokpa handaba irang langkhatlaga leiba adu oragadi chingnaba yare ko adu chingbada su kya khangoi doini adu oragadi chingnaba adu angauba khudingma unsa wauthaba khudingma vitiligo oini haiba leite chingnabi gano akhanga heiduda tanabam di changi lotion bagi mahutta lotion laga thamaga kuina matam lau hidok surukta chingnariba pose manak nakpa health facility inda chatpiraga tanaraga cdc ni habidu guideline dum khangdokpa yaba poni aduna vitiligo anguba pakpa hana mayam hainari do adu si lana kaino tongnai ma longna ba haita masi leprosy ni ka adu da stigmatized to bana even vitiligo vokta mayam sina lotion nai unsang ok thokpa ya na ba high post infection na natte ba vitiligo si demo leprosy si di nasai haicha baduni bacterial infection ni mana mainly effect to bose nerve ka skin gani adu henjal akanda kuina sum untreated oina thamma kanda di mid manung da sohan ba yai saru da song sai naton number na hai adumaina nasai gi deformity se mid usalu ya da dagi mid ki mid kano cornea ga se kano to ga opacity le ga mid tang bo ohen ba yarin ne complication me am si phone call am ta gam lo khachari hello asigi thorum se saru ya bina bugi da mutta thamjari ba number se muktang ningsing jarake thorum gi marak thatna no tokshin bigani 87988
03293 hai di bisda dial to birlaga forum sharu ya bibe ya gani makha si doctor huziki complication cases si thokring da huziki chingna badu le rakanda akoina khwaidagi manak nak pa health center sing da chatlaga yeng thok kadori bani doctor tana kadori ba da masi ki confirmation si adum hek yeng bada khambi brana thre kari confirmation to gi leprosy ki treatment si su akoina khara sangna tv layeng badong na tha khara yamna sangna layeng bi bagi pau da je sina kamdo bi ba ke takyo hoi leprosy gi case ayamba adum clinical examination da identify to bungam doini adum diagnose to doini ai fazana adum well trained staff me amamne hojikti leprosy gi to khai no ina leprosy clinic kaina su tong da kai no da sai stigma se handana bagi moina general health care sida incorporate to bagi adum ko adu boki ke no sida lakrabane adu na hawai di leprosy patient hadi leprosy hospital da natraga colonium da isolate to ga thamna da hojikti kai hai leprosy se domiciliary treatment hadi yum da treatment to ba yare hai once leprosy se hidak sibu ahan ba piba hogi badagi magi transmission rate se cut off to rifampicin yawe sida ngasai multi drug therapy sida rifampicin clofazimine depson adu monthly supervision hadi ahan bagi horopai sida khoi gi health care provider ongi mamang da cha doini ahan bagi dose aduga lemhori basina mayum da puraga dum cha doini ada rifampicin ga clofazimine depson machan ahum sine yawre se sigi laktingai se leprosy se ngasai gi operational kaino sida line na bagi damakta WHO na classification ani thoke doctor paucivacillary na haiba ma adagi amana multivacillary na haiba aduga research purpose ki waina ti kaino Ridley and Joplin classification gi matung ina magi host immune duta depend tawraga khoi gi polar n ani ma hadi tuberculosis leprosy ma lepromatous canosema hadi extreme end ni ko where tuberculosis site sidana magi cell mediated immunity se wang ba kangbu ad khara milder oidui ada mo borderline number ma adagi borderline pura mayai gi ma sobda adagi borderline lepromatous ma asomda lepromatous ma pura aduna extreme asina ayamba research purpose da minus sidinai adubu hosai treatment gi kai gi operational khara laithong na buga cham niyam na khangba yabase kitang akoi gi khara laiba maga de khara complicated ba maga adu hoi loimak adu gi se subsang ga treatment da khoina to se WHO guideline dui matungina paucivacillary haibadi miyoi bagi unsa du da ngasai gi ngokthokpa sidhaba mafam ama daina manga phok leiba doctor nerve haidi singli se thagatpa ama bu thagalaga di ngasai gi chawthoga di ngasai skin gi paste yaw da su dum moile adigi e ngasai smear du da ab negative oiraba adu gi pausi hare whereas asongi multivacillary di taruk tagi hena yawraba paste aduga nerve si so ama dagi hena involve tawba adigi amuksu muk acid fast bacilli si oiraba once acid fast bacilli bu positive oiraga di regardless of skin paste nerve ko adu somda changharni multivacillary sidana treatment se 12 months ki oidoine ba chahi ma chupna adu hairi ba chahi ama se mati 18 months ki manung da complete taw haibane ba treatment somehow kai guma ma miss taw re hair ga solution ba dia adu akoina emphasis pining ba se sapsana lai ba hogragadi sapsana adu kari guma kanda lep ta ba yada ba tanja khar su lai hadi kamagi hidak tu gi side effect lak pa pura kano sing adu su treatable ngak tani ko adumaina adu paucivacillary da su 6 months ki pi da su within 9 months ta complete taw bio haibane adu hidak se khoina chaba horagadi chumna jar cha khagadi ngasai 12 months ta dum loire aduga loire release tawre ma treatment da gi release tawre loire aduga sitanja sida amakak lahoga do ba aina haijining bamna lepra reaction na ma tawe lepra reaction se ngasai sudden immune gi status se change lakpa kanda koi gi ahing ba bacilli do natraga hidak tu chara kanda sigra ba bacilli du dagi tholokpa antigen keno se react ma tawe ba adana leiriba hanagi leiramba lesion gumba se khare ngang ba guma nerve se na ba guma adu si pot si su bhajana mafam chana facility du da laga tawraga dum nganna dum manage to we have a pot ne ba ano lepra reaction se treatment holding ai dum to ba ya MDT holding ai MDT tawring ai manung da su dum to ba ya aduga MDT chaba loi khraba matung release to khraba matung da su lepra reaction to ba ya phone call te ga mung lo chali hello
phone call si phangdri doctor do marak sidai doctor lagi khangjaning basi hujiki leprosy si masagi haibiriba superstition lana thajabase masiga adagi ekoina hujik imungda kanagumba ma leprosy gi case ama leiba matamda masi imungdugi miyoi singna lekaina masi inthokpibagi mabu ekoina layeng nabagi changjanbagi mahutta tongana thambagi si Manipur da leiri hena lopibra natraga masi ekoi Manipur gi miyam gi kenu si wakalon si kadai waida leiri da tapi aduga cases si Manipur da ngasi kyam leiri hana mamang takta toramba sing du ka hagati yamna di handare na lojege haidi mamang da leibiramba department sigi yakanna hona biramba mayam dugi fartuna adu still suklai leitabra haragadi adum kharamakti adum deep rooted kaino ma line hek lokthokpadi ngamdri kharamakti adum lay haibaduna ne India government na su ngasai stigma se handana bani haina ngasai national strategic plan and road map 2023 to 27 gan torga haije zero sida haije vision se leprosy free India haibani with zero infectivity, zero disease, zero transmission, zero stigma and discrimination 27 manung sida zero stigma and discrimination aduna sunglai mag leite haibadi langadra ina khale haidi stigma se adu comparatively yamna di handare haidi khangba hengana rapaduna adigi treatment tor phakiba mayam dugi keno sida aduna ne khoina ngasai fortnight se dum pangthokpa madaka leje aware oina badune ba maru oibadi yamna effective oiba treatment leire effective oiba treatment si khoigi hello effective oiba treatment su leire available oire haraga su accessible amu oihandraga di biduna tholaktraga di losel laga su thama aga di sai kanari ba posi phangma ngoi da treatment matang sida mo treatment se lupa ama bau changa da nate sigi magi ngasai 6 months aba boy ro 12 months aba boy ro sometime reaction tholak pada bu chaba hidak boy ro adagi karigumba laiba thibadagi thengna phangba haitane deformity la abo reconstructive surgery to bo pesa changoi toine doctor adi ba kano sina individual sina aduna high report se khangmin na bugi tanja du ne bo koina longning isi aduga karigumba cases si ngantana thengnaragadi kanagumba mana masi leprosy si completely cure se TBC completely cure to bungami sumain to dana leprosy si su completely cure to bungambra aduna ekoi karigumba cases si kudam isada nuai ta si thengnaragadi madu lying bagi kanu si gimatam kitin tapi ai damana le tuberculosis su panbire adunga sai leprosy si kamain transmit to ge si simasu ai gan sai pan hautre droplet infection ne mas lokhudropa kenu to hoi sina ayamba aduni aduna ngasai leprosy na ba miyoy maga na da ngahak phamin na ba ngahak chamin na ba aduda khudak te longna ga dong na triko haidi yam toina unarak pa yam close oiba overcrowded oiba adagi magi socio economic conditions in nemba immunity yam nemaga di aduda chance wange haibai wani adu hekta khudak te ngasai gi covid longna ba dong yam thuna highly infective oiba pot even covid phawa ai gi ngak thok chana immune system do kallaga di changam pot mane aduna yam hela su kiningai su natte adu ngasai mamang da tamoram pambi da hauji treatment kaya tawrigen haibjo hauji kita mi kun ga taru treatment lauri sigi manu pumbagi oina district loin pulaga Manipur da detect to ma pandai la ko mi su Manipur gi domicile natraga su Manipur da detect to si yawa ba yai natraga Myanmar da loin mu pulaga mi kun ga taru yamba number di natre hairaga su haidi pumloi loiba di natri ni na aduda angang ama yawa akoina kitang keno concern orisi aduga grade 2 deformity phangbasida ahan ba case detect over kanda with the grade 2 deformity haibati grade 2 deformity la di diagnosis to thengna haidi case to thengna phange haibani anam se kuina loinal ka adu ani area ni si kitang concern noiba adu ga ngasai gi kun ga taruk sigi manungda angang ama adagi nupi mari ama adu ga nupa kun ga mathoi hoji treatment tawris treatment phangi se haita adu ga siki leiba figure sigi marattagi ke yamna ko Kenurumba Lotana Lerum Kine can be doctor. Report or October. Masi Manipur gi oinati ngasai gi 2001 da elimination gi level national gi kaino do goal do phangra matung dagi di consistently adum phajana di perform tawri prevalence huji
0.07 haida per 10,000 da aduga sahi khuding gi horizontally kano si lakpa kadum mi tara daina tramanga bhok si new case dum detect toba phajana di dum perform tori yam hena kasur kano di hata pakhani ngai oba level di leipagi du di oide adu 2023-24 gi report ti hoji march da pulap ki oina lakadoi ni jo hoji pogi phangiba kano si di adum asai hedges in prevalence le to yam hena low national level gi kano du dagi din de khoi kitang concern oiba area ha gadi angang ama yawbasi angang yawbasi mapan da kaide yam chatho ba pot oite da na adu the infection se adum khara lei kano hai du gi leiramba ya adu amana deformity ga loina na nauna case detect to basima haidi khara laithok khibeira khara losel labeira adu ma bi kitang concern oiba area am di hoi aduna hujikti 2027 haidana ngasi degi na sahi ahum gi matung degi di bharat leprosy si zero gi level da khudimak loina putharak pagi target sima gi khongjang ho garbani na masidai sida akang hai Dr. Singh paramedical staff si da intok puzu yaroi general public na koina togada bagi role si kai miyam na tobaya basem tapi koi gi public ki role si yamna chawi dam ba ngasai na thamjabduni afaba makal gi treatment leire adusu lupa amata tingdana sarkarna free of cost lying doini haiba mayam se loina mak leijaraga su ngasai gi stigma to hon basi stigma to si man nari ba miduna phawon ba amon na thai biba thaidok biba gi posim to di ma lotion gane ba natraga na treatment hawramaga treatment si ma aduru hitak to chawraga di mina kai hoina khan gi dage kaina ma si lobo hidak lobo ki ba hai taren anak pampham dei lobo mon da laithok ka doba arai ba mafam da phanga da du bokta ma adu gi health facility di lobo tandana ara pam dei chab adu sometime manipur gi hoji ki wari ba conditions di hidak miss to bu su yai man lobo lak ko phrak ta dana adu gumba tanja do khoi pum mi pum ting na khaminaraga o leprosy hai ba na si jab chana phaba poni ko heta khudak to longna ba nate ko ka hai singa sai nari ba mi si da su ma changa pa kan da thido ko sum inthok poi tawragadi sima koigi program si kano oiroi doini ngasai gi 2007 da 27 da exit to ya basi hello makan sathabi tazere adu mani sa ai phone to yere yere samle ngal de do angai kai de tapiu le mo ai ne sibada ge khanjene ngasi koi leprosy ai bele na si hojik ti yang kan na manung ji ta gi tre ngau cha di yam na ki na ba lai sam ni yam ki na na si le na si yam na section na me do hojik ti ta gi je ki sang ki ana bla ko di report si khane am ri thara madrai khali si gi report ma tang da ma si ta khai di ne doctor na phadi ai mamang da super depend ka prevalence hai si asagi case to mi lising tara khudingi lising tara khudingi mi ama bhok phana infection leitrabane ha manipur gi oina 2001 sidagi horaga hoi hoji phausi da akoi india na 2005 te achieve to gi base manipur na 2001 gi loisala ko so to hrabane ha aduragadi adu bhok yam phajana mayam si aduni yam pakhatna ramba kiramba mayam si yam na laitho hadi khangnarak padagi masana bhok ai unsa ta kitang ubam la agadi ai si oibra kaina lakcharaga masana dum thidoraga adum treatment to mayam phagre masai aduda yam kinaramba potu di kidre adu pumla laithokpa yarabra hagadi laithokpa di yadriba aina ngasai mamang da su panja kare incubation period si yam wangi ba sange ba mai chi changraga maduna phongdora ka doba matam si sahi manga tara muk changbo yauri ne adure gadi laithokpa si adu da ngasai amuk suma ai hajabda angang da yaurokpa si angang da yaurokpa nupi da yaurokpa moi di mapan lam yam chathoba inna tabida ne ba ko adugi area aduna masigi handharakibagi maram si su mayam mipum tingna saruk yaminaraga khangakpadu dagi ne ba adubu irai laithoga mu leiba yadabani na ngasai india government of india na su national strategic plan and roadmap 2023-27 haire isi ngasai khare hena intensive keno ma changbagi ne final push kudam ai keno ta haijege lamjin chenba kanda 100 meter chenba kanda khwaide maru oi last 10 meters in loisal lamdai gi si adu da ne ba lamjin ngamdoi si haurak pada kitang soi gre ju chenchen bezi da ana last ki phase da koi mipum tingna loin saruk yaminaraga chingnaba leiba singdo
khangdok minaraga last stage ni last stage ni na log yes last stage ni lo du khitang hena push to go chen yes adu rega di khoi completely ngasai India gi target si 2027 for the zero leprosy se khoi soidena porpung amani tamje with the help of public joinana Loishalam dais da Dr. Masi ngakthok na bagi si kari lambi sing le bagi amta takpio ngakthok na bagi lambi ha gadi damo ihan han bagi oina khoi haisi losal laga thambagi mahota mapan thopi rakpa aduga khoi maikai de gi su toba ya ba mayam am honari hek case detect to khar matungda akoina transmission si atai leitena bana magi am close oiba context thi doine ba ko the rifampicin na ngasai panjaki be hidak se single dose pijai ba doctor ngasi kana gumbam phange ho chawba ma se leprosy wari hadi magi yam near and dear hai tare yam toina loina ba ngasi loina raga ngasai covid ta su to khidena hoi mai trace to bodo adu mai to doine ba kana aeroplane to minari yes adu isolate to idna moi giduna isolation natte ba once amma phangagadi hadumaina search toraga maga yam close oiba singdo khoi rifampicin single dose pi khib kan the transmission se almost 100% ka hoi in magi simaga lere adigi BCG su to some extent adum kan nei 100% protection natte aduga amana mogi study the trial phase da mogi kenogi mycobacterium indicus perinae na mogi vaccine am khaksu developmental stage ta hai tare kenogi study khara da su adum tawbudi honare adubu vaccine lactringai da su khoina su ai matang sida mo covid ki mu pusenjar ke covid ki vaccine lactringai da mayam na kan honar ga adum kharma adum handan ki ngami ai section la kan admai to na sida su chingnaraga ti mapan thopira aga chapchana khanghoba chapchana treatment to hoba effectively treatment to hoba aduga mipum tingna khamina ba aduga stigma se hanthana ba mabu nathai bidaba thaidok bidaba adu hojikti leprosy se yumda treatment to ba yare haidi ma hidak se yumda dum chaja ba yare yam nungai jere Manipur da hojik oriba leprosy laina gi phibam habisi gi matang da Directorate of Health Services Manipur gi State Leprosy Officer oina thopuviri ba Dr. Salam Bocha Singh legbir kana ofum ke takpi ki ba Dr. Buthari chali